ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ CBIꯅ ꯄꯥꯏꯕ ꯀꯦꯁꯁꯤꯡ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯏꯐꯝ ꯑꯃꯗꯤ HRAꯅ ꯁꯧꯒꯠꯂꯛꯂꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯈꯤꯕꯤ ꯄꯦꯁꯦꯟ ꯑꯃ ꯂꯩꯈꯤꯗꯕꯗꯒꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯤꯁꯤ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯃꯗꯤ ꯖꯂꯤꯌꯥꯡꯔꯣꯡꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯗ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤꯒꯤ ꯁꯤꯟꯃꯤ ꯑꯃ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯖꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ZUF ꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯊꯧꯑꯣꯡ ꯑꯗꯨ NSCN-K ꯅꯤꯛꯀꯤ ꯁꯨꯃꯤ ꯒ꯭ꯔꯨꯞ ꯑꯃꯗꯤ NSCN-IM ꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯥꯏꯁꯀꯣꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯨꯔꯖ ꯈꯣꯡꯕꯥꯟ ꯇꯥꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯕ CBIꯅ ꯄꯥꯏꯕ ꯀꯦꯁꯁꯤꯡ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯏꯐꯝ ꯑꯃꯗꯤ HRAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯂꯔꯠꯀꯤ ꯑꯣꯐꯤꯁꯇ ꯐꯝꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯏꯐꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯤꯅꯥ ꯌꯥꯏꯈꯣꯝꯅ ꯍꯥꯏꯈꯤꯕꯗ ꯏꯪ ꯀꯨꯝꯖꯥ 2002ꯒꯤ ꯖꯨꯟ 19ꯗ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 14 ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ CBIꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯑꯦꯚꯤꯗꯦꯟꯁ ꯂꯩꯇꯦ ꯍꯥꯏꯗꯨꯅ CBIꯅ ꯀꯦꯁꯁꯤꯡ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ CJMꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ CBIꯅ ꯂꯩꯉꯥꯛꯇ ꯀ꯭ꯂꯣꯖꯔ ꯔꯤꯄꯣꯔꯠ ꯑꯃ ꯁꯕꯃꯤꯠ ꯇꯧꯈꯤꯕ ꯑꯗꯨꯕꯨꯁꯨ ꯀꯣꯔꯠꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯚꯣ ꯑꯃꯗꯤ ꯒꯣꯕꯤꯟꯒꯤ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯤꯕ CRPF, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯤꯕ ꯅꯣꯚꯦꯝꯕꯔ 15ꯗ ꯀꯣꯔꯠ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫ ꯃꯁꯤꯒꯨꯝꯕ ꯀꯣꯔꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯁꯤꯡꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯈꯔꯗꯤ ꯐꯪꯂꯛꯄ ꯍꯧꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ 2009dagi wana Manipur fake encounter thokiba case mayam amagi kanna honar kanda sahi masi bawta sahi 35 hele adu masigi matungda ngarang nahan kwikwi da bida 28/10/2025 da CJM Imphal West na maina kogi yamna Manipur gi miyam pumna makna khangnaraba June 18 incident do adugi matangda kogi order ma thopi ki ba hai tare 25 November 2025 da accused sing do trial sathanaba court saman tharakpa amadi kogi ifam topa case nobo ana amaga Govind moy kazin ani hatok ki bagi case amaga case ani se sigi da makta order thopi rak pasida koina nangai yang wana hona zabadu kitangdi justice phange haibagi taramna oksaba judiciary bu taramna oksaba amadi phangani makata na ju hena justice phangani haibagi da makta nungai ba phongdok sabagi press release adu sinjabani Regional Institute of Medical Sciences RIMS Hospital da nung lebagi case amaga mari leinana keyhole surgery loiraba matungda patient adu lekhidabadagi misi asi yaningde hayaduna Lekai gi ima ibel sing na penda bafongdorakre thodok asida lekhidrabi patient adu khangabok part 1 awang lekai dagi lekhidraba moirangthem inaubigi loinabi moirangthem ongbi laishram nganbi kawi laishram nganbi tha asigi tangkut manga da nung lebagi case amaga mari leinana RIMS Hospital da pukhallaktuna layeng lakhi tha asigi tangkut tha da mathau taba keyhole surgery pangthoklaba matungda mahakpu ICU da thamki masigi matungda ngarang ahing nungyai pung 12 khare helakpa matamda patient adu lekhidre haina doctor singna khanghalakpani hairi nakalamoramda patient asi lekhidre haiba paw tabada ngasi ayuk anganbada khangabo apunba maira paiwi lukki ima ibel singna RIMS Hospital da laktuna lub asigi secretary Laisam Ratri Devi na misi asi yaning de haidna penda bawa phungke afungdokhi adu operation chi tawra matung ngai kamai to adu pawlo jabada phare tum ki honi jam kallen hairamaga masi tawraga adu hayen ni nam da na hadi mama si kanna hadi lo lai thok ten kamai to doctor tingne na du esma na si de lai
ꯑꯁꯤꯁꯤꯗꯤ ꯃꯣꯏ ꯆꯤꯡꯌꯦꯡ ꯈꯔ ꯋꯥꯠꯄ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯤꯖꯤꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯏ ꯈꯤꯇꯪ ꯌꯨꯅꯤꯠ ꯁꯤ ꯋꯥꯠꯂꯦ ꯌꯨꯅꯤꯠ ꯅꯤꯄꯥꯟ ꯀꯥꯞꯄꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯥꯏꯔꯒ ꯑꯊꯨꯕꯗ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯨꯠꯅꯁꯨ ꯌꯥꯅꯤꯡꯗꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯔꯤꯝꯁꯁꯦ ꯍꯟꯗꯛ 25ꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯂꯩꯇꯕꯈꯛꯅꯤ ꯑꯩꯈꯣꯏꯅ ꯔꯤꯝꯁꯇ ꯂꯥꯛꯆꯔꯤꯁꯤ ꯑꯗꯨꯅ ꯂꯩꯇꯕꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯔꯤꯝꯁꯀꯤ ꯁꯥꯏꯠꯇ ꯍꯥꯏꯖꯅꯤꯡꯉꯤ Jelengrong singna khundaba mafam ama oiriba Tamenglong district ke Nungkauda Apex company ke sinmi ama phakibagi matangda digital media platform amana hairiba thodok asida Jelengrong United Front JTUF Chennai haipa pau oina Ponglakhiba adu yumpham yaudaba aranba wafam ni haina Jelengrong United Front na thadorok pachirol amada sengdorakli JTUF ke Ministry of Information and Publicity na thok pachirol asina makha taraduna Apex company gi sinmi ama phakhiba adu NSCN ke Nikki Sumi group ke Chamdam Kamai amadi Tadulong Kamai amadi NSCN IM ge Khangdi Kauba miyoi amana chathakhiba thawongni thawong asi miyamna JTUF ki mafamda thamliba thajaba adubu manghananaba Naga ki factions group singna hotnabani amadi JTUF pu miyam gi mamangda lan uhanduna tasengna chenariba singna makhoi gi maral kupsin naba sirakpa maral de hairiba Naga lup singa sina Jelengrong taba mafam singda mifam mipun chathaduna sel khongat naba hotnabagi thabak chathari adumoinamak Jelengrong gi miyambu lan uhannaba honariba maral leiba miyoi sing adubu thidoknaba hotnabada paikhat payaba thabak pumnamak paikhatkani JTUF amadi India lengaka political gi wari sanariba sida ayat papi nanaba hotnariba thawong sing asi JTUF na kaidongnungda khangduna lethokloi hairi Private University amagumna Dhanmanjuri University Chalaining Bamongda Chalairiba Nodal Officer Professor Elhem Chandra si Thabak tagi Lokthokna Mahaki Mathakta Mari Leinaba Singna Inquiry Chathagadabani Haina Socialist Student Union of Manipur SSUM gi President S Yaimana Phongdorakli Wafam Asingasi Manipur Press Club ki Thangjing Hall da phamkiba paugi mefam amada mahakna phongdokhibani S Yaimana makha taraduna Nodal Officer Professor Elhem Chandra hairiba misagasi DBT gi guidelines thugaiduna kumja lising ani tara mapal lising ani kungi senfam lupa lak tara humdoga lising kuntaret PFMS ta utilization tawkhide amadi oja singge account ta thagi remuneration RTGS thokhiba leitri loinana hanagi nodal officer na charge hek sinaram labamatung ikan kanadana mahakna check number 324583 sizinaduna kumja lising ani kungi October tara mapal da lupa lak ahunga lising kunthra manga November gi tang kuntare tasu check number 324585 sizinaduna lupa lak tara punna lupa lak tara humdega lising kunthra manga asi cash oina kaitholaga manghanki masina maram oiraga management system PFMS da mapping tawdana cash oina lauthokhibagi scheme adu kakthakhibani masigi Khudamdi vigilance ki clearance thakraba phawba fan makha thadorak khidba leitri loinana matam gi oina class singda mahiroi maming chanbagi sit masing hengatpagi matang dasu mahakna tawningbata tawraga lak leirakli Maram aduna Nodal Officer Professor Elhem Chandra Bothuba matamda thabaktagi lakthoklaga mahakki mathakta chapchaba action lokhatpinaba haina su appeal tawkhi Professor Elhem Chandrana ngasagi mana than lana sijinakiba 13.27 lakh se ingum PFMS tawdabida se koina lokthokiba aduna maram morekanda DBT na senpham sing makhata na sathagadaba senpham sing thadaraktabani DBT na piriba guideline do Professor Elhem Chandrana ilamba taragadi ngasi emission fee da ka hena wangkhadaga college sibu maranai private institution ama koina onthokpa gi mong ama tawriba se si chatharam da basu yai aduga Satafam su thokte private institution Professor Elhem Chandra onthokpa yaroi Professor Elhem Chandra se masana moral ground da fam thadokpa yaraba adugumba misha kamathakne awaya khumsu pamjade leiriba poside achumbani haibasima press ki leiriba chinnaw mayam singa thamjage amadi lebak miyamna su nainabyu amadi Professor Elhem Chandra lokthoga hena phaba adugumba DM community police ama ohen bagi apambaduni union asina thamjariba leyan masu Professor Elhem Chandra atubada loktokadabani habase masima thamjage Wakalon manaba apunba wama
Kanglei Paki Terada Leiba, Mayai Loishangda, Wamagi President Moirangthem, Now Kombana, Mayai Tangbal Loduna Wamagi, Taupuba Singi Oiba Mifama Pangtokre, Haina, Wamana Tadoropa Cherolamada Fundorakli. Mifamasina, Kupna Kanaraba Matungda, Tongan Ba, Warep Kaya Amata Oina Yanaduna, Lominaki. Warep Sing Adugi Manungda, Tangai Fadana November Thasida Manipurgi, Amatangai Basangai Festival, Manipurgi PR Lengakna, Pangtok Naba Thorang Taurak Libasida, Manipurda, Haukiba. Lising ani kulumdagi me ahumdagi ngasi phawba chahi ani makai farak laba asi phawba tangdu leita dana lehandriba mayum makai kuki narco terrorist singna menungsi leitana tumna mai thadok pikhraba amadi menungsi leitana angang yauna mama macha kaya hatok pikhraba kaya gi mikap mirau khol koktringai amadi national highway da ningkha tamna isagi iramdam oijarabasu chatpa yahandriba asida karamna manipurasi ing tappa hanjilakle haiduna sangai festival pangthokadoribano center lengak na IDP lising humbugi awaba amadi Manipur miyamgi ihul khangna November thada pangthokani thaurang liba sangai festival asi tokpiyu karigumba Manipur gi PR lengakna ngammi haiba matagum Nat culture amadi Samit lol phahnabani haiduna sangai festival pangthoknaba thaurang lakpa taragadi maduda hena lamdam sida nena tadaba punsi ama lakpayai hiram asigi matangda lamdam sida leiriba CSO singnasu lanjenaduna leiriba IDP singi awaba singasibu ubire hairaga handaki sangai festival asi pangthok tanaba punna firep longminarasi haina wamagi mifamasina appeal tawrakle Political gi oiba apikpa kalkhalamada pusinlaga aikhoi masel amana amada panghaida hainaduna chawkhat lamjelda maningda hannabagi matamadu ohengumsi aikhoina honariba si kanagi sunate tungge yumbire singi damaktani haina MLAS Prem Chandra Phongdorakli wafama singa si Kumbi Assembly constituency ki manung chana leba Wangu Gram Panchayat ki Ithai Khuno ward number 3 da ward asigi chawkhat thaurangi matang yauna MLA na Assembly constituency asida kana leijadraba tola taraba sing miyam dagi khetnaraba sing bu chap manaba thakta pukhatnaba honariba amadi lawmi sinmi singi Ithai lokhongna chingba hiram kayada taurakliba thabak thoram singda apenba polakpadagi tongan ba political party da leiramba polling station 29/19 ge manungda leiba Wangu Gram Panchayat ki ward number 3 ge ward member Athokpam Modhu Chandra yauna emung yangkhai ma thoina MLAS Prem Chandra ga punna chatminaragani haiduna harauta yamna party gi lengyan yanbagi thoramda haikhibani MLAS Prem Chandra na haikibada miyamna assembly constituency asige MLA ama oina miyam gi damakta thabak taunana ba thagalakpani lamdam sida pokpani lamdam sigi lebak leihauda nusiraba ima ibel singi makhada chawrakpani masida MLA oire aina mapuni haiduna aina haiba makhai tawgadabani haiba engonda leijade haiduna aikhoina ngasi honnariba khudingmaksi kanagino hairagadi aikhoina pokcheriba icha singini tungi mirolgi damaktani MLA na makhatana haikibada afaba lamdam ama ing tappa mara chetpa nungai yaifaba lamdam amagi damak ima icha singi mittagi pi tadaba lamdam ama ohenba haibasi aikhoi masel amana amabu saugatnaduna afabani bu hairabadi angam mateng pangnaduna lamdam asi chawkhatnaba hotnaminasi haiki thoram adugi manung channa miyoi 15 da health card singsu MLA na khusinaki aduna khoi masel ngangnaba yaba unaba yaba hainaba yaba khoi marakta khoi singshep thanarga rajniti gi kakhalamada pusalaga rajniti tawgi magi tawgi dai mai tawgoduni mana tawdi ai mai tawgoduni haibu matam do koi ohen gumsi nungsi bai mai sa singda na koi makha da saurakpani ai kaishwai na sista mapu oidana ai ne ta haidi tawgoduni haibu na sate koi na ngasi bo honari no pum singse kana gi no haragadi koi na puksar bisa singini hayeng generation gi ne tawgodu koi na tawgodu tab singdo punna tawina ba apaba lamdam mama aduga Lairiba mai sa ko ne leibse mitte ki pi ta da lam dam ma amana amabu support tong raga akoi apabane bo haradi akoi mem omjal raga koi sa siam da khangde ligi masa mo shino apabane ai ta de koi mem mangonda angam ba pang tok pi tok na tor kan lam dam si wa da koi bido ko de minasi Indian Council of Agricultural Research ICAR ge Indian Institute of Oilseeds Research Hyderabad ki makhada Director of Extension Education Central Agricultural University Imphal Sindhuna law loi khraba matungda
hangduna leiriba lofam singda thauk sungnaba numit lei matau karamna thagadage haibagi one day workshop on sunflower cultivation in rice fallow gi thoram ama Cow NEC Model Farm Lamphel Patta ngasi pangthokre ngasi workshop adugi hogdokpagi thoramda Directorate of Extension Education Cow Imphal gi Director PH Ranjit Sharma Indian Institute of Oilseeds Research Hyderabad ki makhada Cow gi Principal Investigator Professor TH Robindro Cow Imphal gi DEE gi Professor Deepak Nath Deputy Director Dr. I Bhupendra Directorate Asimaki Training and Monitoring Cell gi Dr. CH Virendrajit na chingba saruk yakhi Manipur gi maru oina Tampaki District Singdagi Khangat laba lomi kayana saruk yakhi ba nomagi workshop aduga mari leinana project asigi Principal Investigator oiriba Cow gi Professor TH Robindro na haikibada mamang chahida law loikraba tungda hangduna leiriba lofam pari kun lomda numit lei thaduna changyeng tawbada mai pakhre handak chahi asigi su karam mafam singda matau karamna numit lei sing amuk kaya yamna thaba yagadage haibana chingba sing adu khana naba ngasigi workshop asi pangthokibani haikhi United Meitei Pangal Committee UMPC Manipur International Youth Center MIYC amadi People's Progressive Alliance Manipur PPAM na sindana Decoding the Present a Holistic Study of Manipur Socio-Political Realities haiba hiramda symposia among asi Lilong Hauripi College ki auditorium da pangthokre Political activist RK Sanayaimana moderator oiduna pangthokiba symposia aduda eminent culturologist Tingthauza Lancha DM University Department of History ke Associate Professor Dr. Syed Ahmad Indira Gandhi National Tribal University Manipur Regional Campus Department of Political Science ke Associate Professor Dr. Homen Thangjam amade DM University Department of History ke Assistant Professor Dr. Malem Ningthauza na wangang loising oikhi symposia ki thoramadida imagi maira ki President Thokchom Sujata People's Progressive Alliance Manipur PPAM ke convener MC Mitei amadi UMPC Manipur ki President Alhaz Maulana Mahiyuddin Mahajari na DICE member oina saruk yakhi Tharamadu ki nungi warol pibada UMPC Manipur ki General Secretary Riaz Ahmad Tampakna haikibada lamdam asigi itihas ka sagona duna nungsi chana na laiminarak laba furupcha kaya gi marakta amaga khaibung tahanba yaba wafam kaya social media da hunarakpa ngangnarakpa si yamna laibak thibani Mapandagi amadi manungdagi wari kayana ekhoi masen gi marakta nungsina danaba hu kapsilagliba wafam singda yumpham oiraga social media gi lan ama tawrakpa si yamna ninghaningai ni maram asina Manipur gi puwari masak khangba ekhoi kamdauna haurakhi kamdauna hingminagani haiba asengba masak adu Manipur gi mafam sinba thungna laiminariba ekhoi khudingmak khangminagadabani khudong chaba adu lawminagadabani lamdam asigi itihas ka sagon nariba nungsi chanaba leminaraklaba aikhoigi achetpa maribu thadatnaba honarakpa mapan lomgi kamsilakpa hu aduna aikhoi khudingma khangminnaba mathau tai ngasigi symposia asina lamdam asigi miyamda aikhoigi asengba saktamadu khanghanduna mahausa gom nungsi chanana amata oina hanadagi leiraklaba igi mari adu hena chesil halagani haibagi thajaba lei asigumba hu puba social media gi war asidagi ireicha singlapna lebiu historian gi saglon lauriba aduga hu kamsinba miyoi kanglup khara aduna su aikhoi masen marakta nungsinadana aikhoi gi saktam thugaina ba makhata na honabiganu isu asi makhata na thoktanaba aikhoi phaminaduna khana nainaduna waroisin purakmina si haina risk Ahmad Tampak na makhata ki Tangjeng Ningthau Flower School at TNFS ki chahi gi leptana pangthokpa Parents Day celebration gi thoram ngasi thobal kiam sifaida leba school asi campus se pangthokre thoram aduda MP Lok Sabha Dr. Angomcha Bimola Kaizam school committee gi president Soren Sambam Kamsan social worker Yumnam Nabachandra madi SS Career Solution gi managing director Sanjanbam Silomi Devi na athoiba mithung sing oina saruk yakhi mahiroi singe tongan ba culture so kayasu utkhiba thoram aduda athoiba mithungi warol piraduna MP Bimol akoi jamna haikhiwada mahiroi amagi punsi haibasi oja sing amadi mama mapa oiriba sing anina turel gi torban amagum ngak tuna chatliba punsini makhoibo mai pakhan ba haibasi mama mapa amadi oja sing gi chawraba thodang lei adubo khwaidagi maru oiriba
ꯑꯣꯏꯔꯤꯕꯗꯤ ꯃꯍꯩꯔꯣꯏ ꯃꯁꯥꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯃꯁꯥꯅ ꯌꯥꯎꯖꯔꯛꯄ ꯃꯊꯧꯅꯥꯁꯤꯡ ꯐꯨꯗꯣꯛꯇꯨꯅ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯔꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯦꯁꯟ ꯑꯃꯒꯨꯝ ꯆꯠꯅꯔꯛꯂꯤꯕ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯀꯌꯥ ꯎꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯀꯔꯤ ꯂꯩꯕꯒꯦ ꯅꯠꯇ꯭ꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯁꯣꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯇꯉꯥꯏꯐꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ aduna ni ngasai IAS thaba ama thabada akoi ni school tamida third division phawba second division phawba na oi roi ani ngai leke mai gi mafam matam du gi na ai sai ko na yeng jam dai hai si aina BA taming ai duga aina 12 tamai ba ma tu yam ching khene kai go aina chang wo environment da aina ek pamjeru ba thok ba hai bom su lai second division phawba ga aina BA lor kan dai the first class distinction fangai ai puna tam kan da aina pamjaba mafam da lai ba environment da chana ru hai da aduna pithorak pa hairaga so koina kaw dis ma bu groom tawba kamai tawdana masibu akhari lei thaba bu manin zara fa ba ma pure hairaga ni intruna na groom tawri sing jai bi da dem tawna di kana su pambi di su paro pana maru fa bora so aduna miyoi bagi punsis aduna masi semak pada ozaga mama mapagas aina hajar ka de kai no da parent teacher ki meeting hek tawse tanabam change angang sigi ashon mana kadai de no afavana kadai de no adagi ma bu grum tor be yum duga school da tor duga manari pura kadai de kari khedari no isi masigi communication je mathau tai hai na tong re level man teacher parent meeting in hek tawse paugi marathan na aten ba break amtang lomina se With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School. Visit our campus or register online. Break ki matung da taram nokchiri Vision Creative School of Science da Thobal Okram gi parents meet ngasi school asi ki complex da pangthok bagaloinana mahiroi singi oiba counseling program amasu pangthokre thoram aduda Manipur Institute of Management Studies MIMS MU gi Professor Dr. Chingkham Ibohal Meitei Vision Creative School of Science के Principal Tekcham Nandalal Meitei amadi School asigi Chemistry Department के HOD Lecturer Akoizam Jitena Thoiba Mithung Singh oina saruk yakhi Mahiroi Singh amadi Mama Mapa oiba kaya saruk yaduna pangthokhiba thoram aduda MEMS MU gi Professor Dr. Chingkham Ibohal Meitei na counselor oiduna Mahiroi Singh gi tungda mai pakpa matik chaba mioi amamam oiraknaba tauba yaba amadi चटकदबा लिचत द चिंगबा गाइडलाइन कयागी मतंगदा वांगांखी National Institute of Technology NIT Manipur na Rashtriya Ekta Divas National Unity Day gi thoram pangthokre India gi Iron Man hairaga su hena khangnaba Sardar Vallabhbhai Patel gi chamaga yankhai suba mapok kumonga mari leinana pangthokhiba thoram aduda Institute asigi Professor KH Manglem Singh yauna faculty amadi staff singna lebak asi chawkhat hanba hotnabada angamba thodang lawgani haina su apunbagi oiba wasak lominakhi thoram gi manung channa lebak asida ing tappa mara chetpa amata oibagi liching da punsinnanaba faculty amadi staff members singi marakta friendly football match amasu sanakhi Manipur Technical University ki hangdona leiriba Vice Chancellor ki pharmacy hanagi Vice Chancellor Tongbram Bhaveshwar bu nauna amuk pharmacy da hanjil hananaba High Court na Thokiba October thagi tang kuntareta laukiba warep adubu University asigi mahiroi singna taramna opagaloinana thagat pafongdorakli MTU gi mahiroi singna thadorok pacherol amana hai MTU gi Vice Chancellor ama happy nabagi matangda court matam sangna case tongna duna lakhi
chahi aniga tha mapal rom case chatharaba matungda MTU gi hangduna leiriba vice chancellor gi pharmacy hanigi vice chancellor Tongbram Bhaveshwar na oinanaba warep laurokpa si university asigi oinadi yamna aphaba khongthang amani mari leinaba authority singna su high court ki order asi athuba matamda thabak to onthokpiu haina appeal tawrakli Chahi asigi haukiba October thagi tang kudmapalda Senapati District Headquarter da pangthokiba NSCN IM ge luchingba TH Muibabu taramna okpagi thoram namitta Kangpokpi District ke Daily Village da Thetpati H Muibabu taramna okpagi poster sing segairamba amadi bombula na chingba thakibagi thodok adubu Naga People's Organization na condemn tawrakhiba adu Committee on Tribal Unity Kotu na su thodok adubu condemn tawi haina kotu na thadorok cherol amada phongdorakli cherol asina makha taraduna Kangpokpi District ki oinadi kumhai harau gi thoram sing pangthokpada loudspeaker sajanaba amadi bombula na chingba thabda athingba leibani kotu na su hairiba thodok aduda cheneriba miyoi sing adu puthoknaba hotnagani amaromda Naga gi CSO singna su asigumba thodok ama hek tholakpada communal oiba irang sagatanaba hotnaminasi haina appeal tawrakli Lamdam asida thokli bairang asina maram oiraga Bisnupur District ke Chingyada law suzaramba lawmi lising manga hena chahi ahum hena law panba ngamloidauri masigi matangda moirang turen ban laikai mandopta lawfom kansi haiba mifam moirang kendra lawmi sinmi lup amasung nupi lup na sinduna UCM Bisnupur District ke thomi singa punna pangthok minakhre thauramadu moirang kendra lawmi lup ke Vice President O Ingotomba Advisor L Shyam Kumar UCM Bisnupur District ke Secretary and Iboton UCM Moirang Unit ke Vice President K H Nipamacha Women Wing ke Secretary S Thoinu Devi UCM Kumbi Unit ke Secretary Sharda Devi amadi UCM Wangu Unit ke President Amom Hari Mohan Singh na maru oiba mithuklen sing oina saruk yaki mifamadu da laukhiba warep sing adede income jale sing ani kunmari ge crop compensation ge damakta DC Bisnupur na approve tobi khraba lawmi sing ge Senfam District asigi oina lagliba tang tara manga ge manungda pithok pina batakshin ba amadi MI Department ge EE Betamax ke luching makhada kuki sing na thugai bikhraba maru oiba dam amadi ithai lokhong sing lawmi lupka tanaraga semjin ba haurakli ba sisu makhata na semjin na ba lengakta haizaba income jale sing ani kunmari ge reject oiraba lawmi sing na su athuba matamda online ge process losin handuna compensation phanghanna ba honaba amadi irang na sokhalaba atopa district ke lofam sing verification loidrabadi hena soklaba Bisnupur District ke lawmi sing verification loiraba lawmi lising manga rom ge process toba tapkani maramaduna kokomi farmer wing ga tanaraga athuba matamda process tawhanna ba khanaba chatliba chahi kumjale singani kunmanga ge law lokpa horaklabanina chahi asigi oina su compensation gi process tawina ba lengakta takshin baga loinana income jale singani kulhomdogi lemhoriba compensation ge senfam su athuba da pithok pinaba mari lenaba department da haizaba amade nonglei nungsitna mang takhalaba lawfam singi pifam thopa compensation pithok pinaba mari lenaba loisang singda taksin ba haiba sini ngasi coordinating committee on Manipur integrity kokomi Jiribam branch na sinduna Jiribam gi hilgat maning lekai da leiba community hall da kokomi gi lup manga tongan ba rongmai amadi maitei pangal gi organization singyaw na kokomi Jiribam branch na ningol chako bagi thoram ama mapung phana pangthokre ngasi gi thoram asida kokomi Jiribam branch ki convener oinam Priyobant Singh kokomi Jiribam branch ki advisor B Sarat Sharma Women's Wing kokomi Jiribam branch ki convener TH Jini Devi WWO ko Jiribam gi President H Thoibi Devi Waset Jiribam gi President N Nibharani Devi Amkel Jiribam gi President S Kamala Devi Ikal Jiribam gi President L Khoibi Devi Lungreizang Women Society के President Neilai Gonmei amasung All Jiribam Bangal Women Welfare Association के Vice President Lehau Bibi Hairiba Miyoi Singh asina mathang sina Presidium members oina dais tapam ki thauramasi makha chatharakpo oina dignitaries singda ikai khumnaba utpo oina namfi khudol tamkhibaga loinana thauram asi haudokpo oina dignitaries singna maya chukhatki thauram asi ki matung tarakpada taramna okpagi warol thambaga loinana thauram asi ki nungi oiba warol pikhi masigi matung lagriba ningol singge punna
अचंब चाकलेट चामिनरब मतुंग कोकोमी जिरीबाम ब्रांच की माइकईदगी अचंब खुदोल पोट अमममसु हराउब फोंदोकपो ओइना निंगोल सिंग द पीखी हौजिक सानबगी पाउ पाउदा ममांग थागे कुनमापल कुंथ्राद पांथोखिबा थर्ड एशियन यूथ गेम्स बहरेन 2025 ता केजी यांखै मंगा की कांगलुपता इंडिया की महूत सिंदना सरुक यारुबा थौबाल डिस्ट्रिक्ट के खांगबोक्ता की जुदोका मोइरांगथेम निकेतन मैतेबु हराउ तयामनो ओकपगी थौरम पांथोखरे यूनाइटेड जुदो एकेडमी खांगबोकना सिंदना खांगबोक पार्ट 2 मल्टीपर्पस हॉल दा पांथोखिबा थौरम अदुदा कोच सिंग यावना मरु ओइबा मियोय कयाना सरुक याखी महाक खांगबोक पार्ट 2 मैसनाम लेकाइदगी मोइरांगथेम चिकेन अमदी अनिता देवी की मचानुपानी महागना सिगुंबा एशियन यूथ गेम्स असिदा सरुक यारुबदा पुकनिंग थौगतुना इकाय खुमनबो उतखिबनी मणिपुर टेबल टेनिस एसोसिएशन की मखादा थौबाल डिस्ट्रिक्ट टेबल टेनिस एसोसिएशन सिंधुना नवंबर 2 फाव चथगदबा स्टेट ओपन रैंकिंग टेबल टेनिस टूर्नामेंट 2025 ngasi marini chanba numit phawbada under 17 ye match ani amadi double match sing sanaba losinkhre punna match taru ke final match sing sanaduna medal sing yenthokre under 17 girls ta Imphal West ki Ankita Sanjanbam na thobal ge Ria Ningombam bu point ahum sinoda thoiduna golokhi under 17 boys ta thobal ge Purna Chandra Yangkhom na thobal ge B Umesh Sharma bu point ahum sinoda thoiduna golokhi under 17 girls double da Imphal West ki Binsi Thokchom amadi Ankita Sanjanbam gi Jurana thobal ge Ria Ningombam amadi CH Alia gi Jurabu point ahum amada thoiduna golokhi under 17 boys double da thobal gi Purna Chandra Yangkhom amadi L Lamjing bagi Jurana thobal gi Hemji Sagol Sem amadi Enung Ngan ba akoi jam gi Jurabu point ahum amada thoiduna golokhi men's double da Imphal East ki N Siddharth amadi KSH Nelson gi Jurana Imphal West ki Vikas Ahibam amadi S Joy Chandra gi Jurabu point ahum sinoda thoiduna golokhi amadi men's 45 plus double da Imphal West के TH अक्षय अमदी धर्मेंद्र अनि की जुराना Imphal West के TH बीरेंद्र अमदी CH मार्जित अनि की जुराबो पॉइंट अहुम अनिदा थोइदुना गोल लौखी हयंग टूर्नामेंट असिगी सिंगल मैच सिंग सानगनी ngasiगी मैच सिंग अदुदा थौबाल डिस्ट्रिक्ट टेबल टेनिस एसोसिएशन थौबाल की प्रेसिडेंट कॉन्सम माइकल पेट्रोन डॉक्टर एके झलजेत अहुम सुबा IRB की CEO S हेमंत अमदी टूर्नामेंट असिगी वर्किंग चेयरमैन N सुरन सिंह अमदी डिस्ट्रिक्ट ओलंपिक एसोसिएशन थौबाल की प्रेसिडेंट M मनीना सरुक यादुना सानरोय सिंगदा मेडल सिंग थोखी कुंबी संधोंग अपर प्राइमरी स्कूल कुंबी सिंधुना स्कूल के कैंपस नुमित हुमनी चथगदबा अहानबा स्टेट लेवल कैश प्राइज इन्विटेशन जूनियर बॉयज कबड्डी टूर्नामेंट 2025 ngasi हौदोखरे हौदोपगी थौरमदा कुंबी असेंबली कॉन्स्टिट्यूएंसी के MLA सनसम प्रेम चंद्र ऑल मणिपुर स्टेट कबड्डी एसोसिएशन के प्रेसिडेंट अयकपम जितेन सेक्रेटरी थौनाउजम मोतीलाल बिष्णुपुर डिस्ट्रिक्ट कबड्डी एसोसिएशन के प्रेसिडेंट L बिमोल सेक्रेटरी H नबा सोशल वर्कर W शोभा प्रेसिडेंट बीजेपी कुंबी मंडल के प्रेसिडेंट S अंगौसना बीजेपी कुंबी मंडल के सेक्रेटरी W थोइबा सेक्रेटरी N उपेंद्र रिटायर्ड SSB के H सना तोमबना अथोइबा मिथुंगलेन सिंह ओइना सरुक याखी थौरमदुदा मणिपुर की तोंगानबा मफम सिंगदगी टीम 13 सरुक यारी ngasi ahoba numita UDS कुंबी संधोंग अमदी सेदो नोंमाई खोंगी नुपी सिंगी एग्जिबिशन मैच अमा अमदी नाट की जगोई इसै कयासु मियामदा उतखी MLA प्रेमचंद्र फोंदोखिबदा कुंबी असेंबली कॉन्स्टिट्यूएंसी दा नेशनल अमदी इंटरनेशनल की थाकता मसक खंगलबा मसाना कया की सानरोय कया लेप लेतना थोरकली मसी अफबा खोंथांग अमनी अदुगा नेशनल अमदी इंटरनेशनल की थाकता मेडल फंगलक्लबा सानरोय सिंगदी लेंगाकना अचोबा फिदा थमली हाइबा खंगना सानरोय सिंगना अपाम्बा मसाना अमा खल्लगा साना खोनबदा पुकनिंग चंगलसी हाइकी Commonwealth Games Federation CGF na ahanba Commonwealth Kho-Kho Championship India da pangthoknaba Kho-Kho Federation of India da allot torokre Kho-Kho Federation of India na official or affiliated state
Association da tharakpa cherol amagi matung inna India na yumbu oiduna pangthokadaba ahanba Commonwealth Kho-Kho Championship 2026 mathang chahi March ki tang mapal dagi tara mari phawba pangthoknaba lauthokre India na yumbu oiduna chahi asigi haukhiba January thada ahanba World Cup Kho-Kho pangthokraba matungda Commonwealth Kho-Kho Championship asina makhata na Kho-Kho Games ki puwari ama semlagani haibagi pandamda pangthokadoribani Commonwealth country ayamba lakliba event asidi saruk yagani haibagi thajaba pirakre haina Kho-Kho Federation of India KKFI na khangalakli makhata na Ultimate Kho-Kho League India gi khwaidagi chawba league 3rd edition su lakliba November 18 dagi December ki tang 18 fawba Delhi da pangthoklagani masida Manipur dagi player amadi technical official kharadi selection tarakani haibagi thajaba lei loinana Manipur Amateur Kho-Kho Association gi state championship sing kumza lising ani kun manga kun taruki November gi ahum suba chayol dagi tongan mafam singda junior senior amadi sub junior championship Asmita League amadi state league na chingba pangthoknaba warep naragani hairi kumza Lising amaga chamapal maudra Nepal gi November amada kaisamthong top leirakta hogdokhiba Union Taekwondo Academy na chahi kun manga mapung pharakpagi Silver Jubilee pangthoktuna Academy sidagi haukiba sanaroi sing hauzik tongan ba state amadi center gi department kayada thabak yaukhiba sing buning singduna makoina piramba Academy amadi masana sibu chaukhatnaba hotnabirambabu ikai khumnakhi Academy asina national amadi international sanaroi kaya puthokpada natana Hauziksu anawa sanaroi kaya ama puthoknaba honari ngasi UTA gi training center ama oina leiriba mongsangai gi TS polda chamlaba thoram amaga loinana chahi kun manga pharakpagi Silver Jubilee thoram pangthokhi thoram aduda Singjam Assembly constituency gi MLA Yumnam Khemchan UTA gi chief patron PH Bizen Kumar amadi IPS Bikramjit na athoba mithunglen sing oina saruk yakhi loinana Academy asida sanariba National Championship ta saruk yaduna medal amadi participant singda chamlaba khudol piduna pungning thaugatkhi maru oina haukhiba thada Bahrain da pangthokhiba ahum suba Asian Youth Games ta nupigi kilogram humpu humdoi kanglupta bronze medal larakhiba sanaroi Ghar Lakshmi Frailat Pambu chamlaba khudol piduna ikai khumnakhi Thauramga mari lainana Singjam Assembly constituency gi MLA Yumnam Khemchan na phongdokhibada masana asi lamdam asigi sanaroi singna kanna honadragasu Olympic yawba ngamloi masana asina tambiriba pautak kaya sanaroi singna khangduna tungi lambi semlasi haiki Manipurna Fajana EMC promote Taudana, India promote Tawuyaroi, Adana, parents in the zoo, a young sing she's Hanabada, sports taekwondo, Fajana talent labor Taragadi, Magi future me in Virakanda, Oza Singataraga, Kara, and a serious in the towning, Sanaroi, Sumna, then Mitans Hanabadi, Porasu. Nadi, Taekwondo san of the pools in Navami Yobus need quite a days. Aduna, Samsana, Masigi games the Aina Sanagani, Anaba Kangani, high determination in any lines in life. As he lecture Vaina, board cardana, speakers over them and trees over there, I give way of life say, Taekwondo in the city. And I guess Hanabagi, Kangakwas, Hanabagi, the list of medal, Pangama, Honor, do any film at the Honor Madamda, the good life success in Hajarakanda. Manipur Chess Association amadi Imphal West District Chess Association gi makhada ngasi D Chess Academy ga loinana YSCU Wahingbam Lekai na sinduna ngasi Wahingbam Lekai gi Yumjau Laimbi Sanglenda ahanba YSCU Rapid Chess Tournament hodokre hayeng phawba pangthokadoriba tournament asida open category da sanaroi chamaga mari amadi class 4 amadi below kanglupta sanaroi nifu nipal puna sanaroi chamaga yankai nithoina saruk yari tournament asi hawdopagi thoramda Sagolban Assembly constituency gi MLA RK Imo YSCU gi president S Uma Sankar DCA tournament committee gi president L Sandeep amadi YSCU gi chief advisor W Jadumani na athoiba mithunglen singoina saruk yakhi tournament hawdopaga mari leinana Sagolban Assembly constituency gi MLA RK Imo na phongdokhibada lamdam asida sanaroi kaya ama lamdam asigi mai puraktuna masana kayada sanai hairiba sanaroi sing adubu takpi tambiriba sing pukning thogat lada
thaugatlaba lamdam asigi mai ohenba ngamlibani masana kaya adumna chess masana gi oinasu inkhallagliba sanaroi singna association club amadi takpi tambiriba oja singgi pukning thaugatuna lamdam asigi mingchat purakpa ngamhanbada thaudang lomina si haina phungdokhi Imphal West District Football Association asindana Pamyal Patsoi Patugi Sanabungda Team Taruk na saruk yaraga chatharakliba kunmanga suba Super Division Football League ngasi sanakhiba match da CHIKL Lilong Chazing amadi IFLM felna goal amata chanaba ngamdana draw oikhi Manipur Horse Riding and Polo Association asindana chatliba tha asigi tara mapaldagi hoduna knockout basis da team kuntra Nepal na saruk yaraga Imphal gi mapal kangjebung da chatharakliba kuntra Nepal suba N Hazari amadi Dr N Tommy Polo Tournament ki ngasi sanakhiba match singda Avin Polo Club A Iroi Sembana Tentha Polo Club pu Panjal Nepal ahumda maithiba piduna quarter final changkhre atopa match tana Manipur Police Sports Club B na Panjal Nepal amada Eastern Students Club B Nomai Bungbo maithiba piduna quarter final changkhe hayengdagi horaga quarter final match sanaragani Jalyangrong Football Association asinduna chatliba thasigi tarama thoidagi horaga team kuntra tarukna group tara nithoida saruk yaduna chatharakliba taramari suba jadonang Memorial Football Tournament ingasi Sai NERC Tagel gi ground da sanakhiba tournament gi ahum suba quarter final match da NYCA Namthalong na goal mari anida FNC Naikhanlong bu maithiba piki match asida team anina match apiba matamda sanakhiba goal amamam chanaduna draw oiki match ki apiba matamda Namthalong gi amata ngairaba goal Gaigamlong na match ki minute humpu tare chatpada chankhi Naikhanlong gi sanaroi Laisi Singh na match ki minute Humdra ni thoi chatpada goal chanduna draw ahenki knockout oibana penalty shootout da Namthalong na goal ahum amadi Naikhalong na goal ama chanduna match asi apunba goal mari anida maithiduna tournament asidagi lehauki hayeng aroba quarter final match NYC Namdilong amadi SYC Satudai na sanaragani Rishabh amadi Kyobyogi Jurana Hokiba October Kunipal digi Horaga Chatharakliba Yonex CP Junior International Series 2025 presented by BTY Bentongyot Badminton School ge tournament asida under 17 boys ki doubles da final changbangam kre Manipur gi sanaroi anina semi final match da Indonesia ge Jura bu maithiba piduna final changkhibani All Manipur Football Association ki binga makhada BSF ki sector headquarters CI operation asinduna team tara nithoina group mari da saruk yaraga state level under 15 boys football tournament laikhidraba BSF ki jawan constable Deepak Chinga khamgi mingda hawdokre hawdopagi match ta Khuman FA na UGFA bu goal mapal sino da maithiba pikhi Paralympic Committee of Assam na sindana thasi ki tangkun tareta ki kunmapal phawba chathagadauriba ani suba notice para sports meet 2025 ta saruk yaningba registered para athletes sing haibadi state committee district para associations clubs organizations companies institutions individuals singna thasi ki tang ani haibadi hayengdagi hauna pangthokadauriba trial selection da yaunanaba masa masa gi Aadhaar card disability certificate birth certificate amadi masa masa gi passport size photograph sing Paralympic Committee of Manipur da pisin birak naba khanghalakle loinana hena kopamaro khangning basingna WhatsApp number 9402678116 da pau phaurakpa yagani hairi notice para sports meet ki trial tawgadaba masana sing adudi para athletic para swimming para table tennis para badminton boxing ka amadi para chess ne
Jiri Baumgi Mahikulan Vidyanagar Labor Sports Complex Team Tara Nithoi Saruk Yaduna Khelo India ki Saruk Ama Oina Sports Authority of India na support Toroga 156 Battalion CRPF na Sindana Nimit Tara Nithoi Chupna Sathar Kadoriba Cricket Tournament ge ngasi sana kiba match da United Cricket Club na Kasimpur Cricket Club Kasimpur bu Run Mogdani Thoida Mighty Piki Kasimpur Cricket Club Kasimpur na Tos Ngamduna Fielding Tauke Duga United Cricket Club na Batting Tauduna Sanaba Hoke United Cricket Club na Over Kunda Wicket Taret Siraga Run Chamaga Nifu Nipa Lauke Kasimpur Cricket Club Kasimpur na Over Taramatoi Dasmik Anida Run Yankai Taruk Lauraga All Out Oikibedage United Cricket Club na Kasimpur Cricket Club Kasimpur Timbu Run Mogdani Thoida Mighty Pikibani Ngasigi match asi Amitabh Suryavanshi amade Gulshan Chaudhary na Empire oiki Losilakpada maru oiba pau amuk hana June Tara Nepal ki Thodoka Mari Lainana CBI na Paiva case sing close Tore High Kibadu Imphal West ki Chief Judicial Magistrate na Chanaba Yaroi High na Lauthoki Babu Ifam Amadi HRN na Sagalakli Rims Hospital da Lang Lakhibe patient ama Laki Dabadagi patient party amadi Maira Paibi Ima Ibel Singh Misi Adu Yaning de Hayaduna Pen Daba Fongdok na Rakre Amadi Jalengrong Singna Khundaba Mafam Amada Apex Company ki Sinmi Ama Pha Kibagi Thodok Adu Jalengrong United Franchise UF Kamari Lainade Thawang Adu NSCN ke Niki Sumi Group Amadi NSCN IM ge Miyoi Singna Chathakibani Hairi Ngasigi Anidi ISCOM News na Pizza Bawani Prabhaw Matang Silo Shinjari Miyang Tabiri Basingbo Amukahan na Kurumjari